Hi guys, ngasi gi video se khoi yam nang po makhal gi experiment hai bade khoi na bike ta khoi na mic hap chal laga ngak po makhal gi interesting oi ba video adu ngasi myam jeng Hojik aja bu, hojik. Ayo namanya kaki. asina maram oiraga karigumba channel asigi experiment asina mayam gi thamoi bu pen bi batar ga di ai khoina mathang gi channel de ai khoina angakpa makhal gi experiment kaya su ai khoina sinjal anje duna channel asigi mayam uchar kani haiduna audience singi mafam da han request thamje bogol oina na ai khoina mathang gi sure experiment angakpa makhal gi kya utkani haiduna mayam gi mafam da thajaba ga loina na ningsing ba thamjare. Thank you for watching my video.